अहानबदा मरोय बापाउ पिजरी डिफेंस मिनिस्टर राजनाथ सिंह खुमन लंपाक मेन स्टेडियम दा चामल कुंथा माथे सुबा दुरान कप हौदोखरे नेरोकाना ट्राउबु अहुम अमदा माइथि पिखरे मणिपुर लेंगांगना इंडिया की हानगी प्राइम मिनिस्टर राजीव गांधी की मपोक नुमित का मरी लेनेना सद्भावना दिवस की थौरम ngasi पांगथुनखरे याइरिपोक आजाद गोलाइदगी कैथल मानवी फाउबगी लंबी सेंबिदबगी मायोक्ता मतम कक्तना लंबी थिंगलंबा अदो यानबा पुरकपदगी हंदोखरे तोंगान डिस्ट्रिक्ट हेडक्वार्टर्स सिंगदा ngasi मियामगी नुमित अमदी हिल लीडर्स डे पांगथुनखरे अमदी हौखिबा पुंग कुनमरीदा मणिपुर की ओइना कोविड-19 की अनौब केस तरागनिथोय थिंगनखरे असिबा अमता यावखिद्रे खुमजरी दयापति संजमना हौजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरी यूनियन डिफेंस मिनिस्टर राजनाथ सिंह ngasi एशिया की ख्वाइदगी लीडबा फुटबॉल टूर्नामेंट दुरान कप की चामग कुंथ्रागा माथोय सुबा एडिशन मणिपुर की ओइना इम्फालगी खुमलंपाक मेन स्टेडियम होखरे थौरम अदुदा चीफ ऑफ आर्मी मनोज पांडे चीफ मिनिस्टर सिंह एमएलए सिंह लेंगा के अमदी आर्मी की मरु ओइबा ऑफिशियल सिंह सर याखे आर्मी की नेशनल इंटीग्रेशन द यूनिफॉर्म ओइबा तोंगान कल्चरल प्रोग्राम तिनखिबा मियाम की पोंगी सिखे असम की सैसक्पा पापोन अमदी मणिपुर की गुरु रुवेन मुंगसावाना मखोई की परफॉर्मेंस दिखे चीफ मिनिस्टर एमएलए मणिपुर दुआरी ओइनबा मालेम की ख्वाइदगी की लीडबा टूर्नामेंट असिबो सिलिबा ऑर्गेनाइजेशन अवार्ड औरम असदा इंडिया की डिफेंस मिनिस्टर राजनाथ सिंह सामक लाखना हदुकबा टूर्नामेंट असी मणिपुर अमुक पांगथखिद्रे हंदक पांगथलिबा असना इहानबा टूर्नामेंट रखे Please give a big round of applause. थौरम अदुगा मरी लेनेना डिफेंस मिनिस्टर राजनाथ सिंह हाई चीफ मिनिस्टर एन बिरेना मणिपुर की चौखट थौरांगी दमक यामना कन्ना होनरे चौखट थौरांग खक नतना साना खोनबदसु अदुकी मतिक थवा यावबी मणिपुर दा अहानबो ओइना पांगथोकलिबा दुरान कप असिदा सानारोइसिंगना यामना डिसिप्लिन लेना साननबा अपील तौखे सानारोइ अमा ओइबदा डेडिकेशन कमिटमेंट डिसिप्लिन मथौ नाइ मदु नत्रबदि माइ पापा ngमलै हाइ तौखे असगी मांगोइनना यूनियन मिनिस्टर राजनाथ सिंह
बीर टिकेंद्रजीत इंटरनेशनल एयरपोर्ट ता मणिपुर की चीफ मिनिस्टर एन ब्रेन महाकी काउंसिल ऑफ मिनिस्टर सिंह बीजेपी के प्रेसिडेंट ए सरदा एमएलए सिंह तराम ओके मणिपुर दरवीसु ओरिबा ngasi sanakiba match aduda neroka fc na trau fc bo panjal ahum amida maithiba pikre neroka gi jersey number 40 tangba ranguina match ke minute taraga tarukta ahan bo goal chankhe minute taraga mapan chatpada trau fc gi jersey number 10 komron Tersunau na goal ama chandana handokhe mathangda neroka gi jersey number 11 na minute kuntraga taruk chatpada amadi jersey number 9 na minute nyakai chatpada goal amam chansinduna match ki aroiba matam fawbada neroka na ahum aduga draw na goal ama chanduna neroka na mai pakhe मणिपुर लेंगांग सिंधुना इंडिया की हानगी प्राइम मिनिस्टर राजीव गांधी की मपोक नुमित का मरी लेनेना सादवाफना दिवस की थौरम अहानबा मणिपुर राइफल्स के बैंकेट हॉल दंगसी पांगथोखरे चीफ मिनिस्टर एन ब्रेन अमदी पावर फॉरेस्ट एंड एनवायरनमेंट मिनिस्टर थोंगाम बिश्वजितना मयाई तांगबा लौदुना पांगथोखिबा थौरम अदुदा कैबिनेट मिनिस्टर मेंबर ऑफ पार्लियामेंट मेंबर ऑफ लेजिस्लेटिव असेंबली चीफ सेक्रेटरी डायरेक्टर जनरल ऑफ पुलिस अमदी सीनियर सिविल अमदी पुलिस ऑफिशियल सिंह सरुग याखे सदवाफना दिवस असी चाही खुदिंगी अगस्त की तांग कुन दा पांगथोकपनी अदुबो हंदक चाही की ओइनदी तांग कुन असी लेंगा की ऑफिस सुटी लेबा अमदी तांग तरागा मापना जन्माष्टमी की कुम्हई लेबना ngasi पांगथोकपनी हाइदे थौरम अदुदा चीफ मिनिस्टर एन ब्रेन फोंगदोखिबदा तोंगान तोंगान बा फुरुप सिंगना खुंदादुना लेरिबा लमदम असिदा हौजिक पालिबा लेंगा असिना मियामगी याइफनबा थबक थौरम कया पाइखटपा असिना अचीवमेंट कया फंगबा ngamlibani मणिपुर चही कयादगी असिगुमलबा तोंगान तोंगान फुरुप कयाना खुंदादुना लेरपना मरम ओयरगा मिनी इंडिया अमगा चप मानै हाइरदुना वाखलोन खेनबा कया लेरबसो अमत ओइना चंगसिन मिनदुना मणिपुर अपुनबगी सक्तम अमा सागलसी हाइना फोंदोखे national integration saluga communal harmony ene mara session hanabagi pandam duni thauram sina bharat kumba khena bazati kaya khena dharma kaya na pullo sem basiradi sugumba palan se yamna maru oire lomne thauram pangthuga meaningful lehansi haibinida aina si panjabadi chapena patriote pangthui patriote pangthui sumnagi laikat baga saga hangraga pero nato laikat padu rakali budugi maram du khangna aduna ni maram du khangna kanana bane koina नाकल अमरमदा पावर फॉरेस्ट एंड एनवायरनमेंट मिनिस्टर थोंगाम बिश्वजितना लेखिद्रबा राजीव गांधीना चेलंबा वाखलोन सिंह अदुबु निंगसिंगदुना हाइखिबदा महांगना लेदिंगै मतमदा तोंगान तोंगान फुरुप सिंगना खुंदादुना सेमलिबा इंडिया असि शांति लेबा अमदि अमना अमगी mateंग पांगनदुना अमत ओइबगी वाखलोन सागतनबा होनरंबा अदुगुंबा लुचिंगबा अमनि हाइना फोंदोखे सद्भावना दिवस हाइजी पालन तौरगा लाखी दुबोय कोना हंतक करगिदमक्ता 18 of the August तौरिनो हाइबसी याम हेना खंगिरे मदुदि 20 of the August सी क्लोज हॉलिडे ओइबा अदुगा लोलना लेरिबा 19 of the August सिना कृष्ण की लॉर्ड कृष्ण की मपोक निमित कोइबना मरम वर्गा कोइबसी कोइ लेरिबा तांगट्राइ पानसेता कोइ पांथोक सबनी लोनना कोइ ngasisu मागी लेरिबा पोक निमित असि कोइना सद्भावना दिवस हाइदना पांथोई सद्भावना हाइबसी इंग्लिश ता सेंग हारकना बोना फाइट अदुगा एंड हार्मनी हाइदना दुबाइना कोइना मणिपुर की गवर्नर लागनेशन चीफ मिनिस्टर एन ब्रेन अमदी पावर अमदी एग्रीकल्चर मिनिस्टर टेस बिश्वजितना हयेंग पांगथोकदौरिबा कृष्ण जन्माष्टमी की याइफा पाउजल पिरकली तोंगान तोंगान थादोरकपा मखोइगी चेरोल अमदा नुमित असिना लाकपदा लमदम अजे नुंगसी चानबा पुक्चल खोइजल तिनबा इंग तप्पा पुरक्तुना अमुका हेना अफबा माइकैलोमदा चंगसिनबा लैबाक अमा ओइरसनु हाइना फोंदोखे याइरिपोक थोंखोंदगी कैथल मानबी फाउबगी लंबी सेंबिदबगी मतंगदा ngarangdagi matam kaktana ban tawramba ado kendra asigi MLA Jet Syam Kumar laktuna ban tawriba miyoisinga wari sanaraba matong yanaba puraktuna ban adu handokre
Masigi matangda ban tawriba singi maikaidagi Nongpok Ningthau Youth Association NNYA Club ki President Hikrizam Nabakishon Maitaina ban ase yanakibagi matangna wafam khara thamlakli lambi thingbagi kumjang asi khoi kendagi honorable MLA lengbirakuna khoi yasinabama porakpadagi ngachidagi khoi banasi handokchari Entrepreneur hengalapagi matung ina industrial state masing hengatpiu haina kayarak haikrabasu ngasi fawba thabakta onthoraptabadagi yotsuroi kayana lamfelda leiba Directorate of Trade, Commerce and Industry gi get mamangda wakat mifam pangkre wakat mifam aduda sarugyakiba Manipur Industries Union gi President Jingtam Luwang na haikibada hauzik asi leikai da iron fabrication work yotsubagi dukan kaya masing hengalakpana anakpada akaiba lakpa noise pollution leihalle haibagi wafam kaya ama hauzik mayoknare Masi thokchangai mamangdagi union asina yotchiroi singi industrial infrastructure semgatlo maru oina industrial state asi semgatlo haiduna haikiba laikre hauzik nongmanoimagi entrepreneur masing hengalakpana lising taragani thoi hena leire masina mioi lak ama hena thabak pire makoi asi fit taunaba mafam chawa yengduna industrial state sembiu haiba khongjang adune ngasi changchiliba khongjang asina Manipur gi minister amadi MLA singda pressure piba ahanba khongtang ni haina phongdokhe Matanggi matungina yochuroi aikogi iron fabrication work ki unitsing sin masing nungni hengalakpa maramaduna yumda lekaida roma panda age workshop hangna pasina maram weraga akaya toy adigi satpada disturb torpa environment akaiba lakpa noise pollution lakpa sound pollution lakpa complaint yamama mayong na bahawre sigi mayong na dingi sida aikoina union na hana na already industrial infrastructure sengat view Yamna maru in industrial state masing marang kaina entrepreneur is more than 11-12,000 sena labane yosuroi singse mo singti pitawna ba apam sa yengaga hariba eko yosuroi singi oiba industrial state Maitei Irol Iek Loinai Shilon Apun Balof Milal Kanglai Paki Taraga Mapalak Shuba Mapok Kumon Thauram ngasi Manipur Press Club Major Khulda Pangthokre COVID-19 Lightjen na maram oiduna matam kaya mapung fana pangthok pangamdrabaso ngasi piklabasu pikna pangthokpani haina Milan gi President Yanglem Bire na phongke mahak na makataraduna hai lakliba jahi English ngani kulundagi January taraga mangadagi Manipur da phongba pauti sing Maitei meyekta onba yanaba tha asigi Tangkundagi lamdam asda phongba pauti sing ayukina lamai ama aduga nungthilgina lamai tangkai ama maitei mek hapnaba committee ga pauti singi publisher singa warif nare amadi thabakta onthokadabani haina yanare masigi roji lawgi ni mayamna akoi mayamna lai no khanari se asiwa mi lai mati nate adu magi tawthor pathabusidi lai man akoi khalu da tungda da mayam sana dro leiba mamangi mayam thirpa Manipur ki jaga ki lamna leiba Manipur da su pokhi da Manipur da su toye la da mana iramba Manipur ki mana I ba action pari yin Laininghan Fulogi Korirol na Kunai da Piriba Kudol Haiba Hiramda Nomagi Eba Seminar Kam Chamaga Kuntragamari Shuba Nauria Fulogi Mapo Kumon Thauram ngasi Laininghal Nauria Fulo Memorial Charitable Trust na Sinduna Imphal Press Club ta Pangthokre Thauram aduga mari lenena Pandamgi Executive Editor Naurim Tomban Hai Nauria Fulo Leiram Drabadi Maitei Lon Amadi Mayek Asi Leiram Loi Mahak na masagi oijaba sing thadoptuna Manipur miyam gidamak kathoklamba ase aikoina kaufom thokte haina phongtokhe Thauram adugi saruk amo oina Laininghal Nauria Fulogi mafamda leishu katuna ikai khumnab utkhe amade text kuberna khomjinduna iba lairik mithoi mihen ibungo Nauria di fundaraina chenbiramba mapau haiba lairik amasu phongkhe Male Maitei Khunaibu yakai biduna mangluraba apokpa Maitei Laining hingat ihau Laithon Biramba Athoiba Laininghan Nauria Fulo Fundraige Chamaga Kuntraga Mari Suba Mapok Kumon Thauram ama ngase Huidrom Awang Lekai Community Hall da Pangthokre ngasi gi Thauram adu apokpa Maitei Singlo Mayai Loisyang Pungdongbam na sinbani Huidrom Khulgi Khunja Chama Henmana Sarugya Kiba Thauram aduda Sidaba Mapugi Minkai Sak Shonba Laininghan Nauria Fulogi Maramda Nainaba amasong Maitei Lainingbo Mapangal Kalhanabagi Maramda Wangang Loising na ngangkhe
Lamlai Esigi Manung Chana Laiba Chana Kungangi Nungsikol Pakta Lininghal Nauria Fulogi Mapok Kumongi Ningsing Thoram Pangtokre Chana Lukoi Art Center Amasung Chana Sanamahi Lining Loaf Ani Puna Kusam Naduna Thoram Adu Pangtokibani Ngasi Ayuk Pung Mapan Taba Matamda Pangtokiba Thoram Asida Saknairaba Lining Loi Chana Lukoi na Luchingke Village Development Committee Chanagi President Tom Papu Maitena Thoram Mapu Oiduna Pangtokiba Thoram Adugi Lining Laisholgi Thoram na Laisangtem Ibo Hanbina Pangtokhe Fuwalagi Imale Miral Sidabi Isay Thawal Lupna Isay Githawal Tauke Oinam Ongbi Maitay Lemana Lining Hal Fulo na Iramba Isay Saktuna Thoram Buhena Mapung Fahanke Matang ista break malaminase Breaking matungda mayam bataram na okchari makatawa pau pizari District Administration Thawbal nasu miyam gi numit People's Day gi thoram ngase Thawbal DC Complex sa leiba Counting Hall da pangthokre District asida leidiba lenga ki tongan ba department singi miyoi singna miyam gi award apa sing khudong cha da besing khangdokiba thoram aduda DC Thawbal A Subasa phongdokibada Thawbal District ki oina pangthokliba miyam gi numit asida maru oina CMHT card sanaba yum leijadi haiba all age pension amadi widow pension pinaba haiba lakpa kaya thengnai makhoi gi wakat sing asigi matung ina mari leinaba department singda kari leibagi haibadu tananaba thagatlagani maram asina miyamda kanaraba numit asigi khudong chaba lausi tha amagi ahum suba irai khudingi pangthokadoriba miyamgi numit asida miyamna laknaba apil tawrakli Bisnupur District ki DC Complex sa leiba Panchayat Research Center da Deputy Commissioner L. Bikram na luchingduna miyamgi numit thoram pangthokre Thoram aduda SP Bisnupur and Herozit District Level Official singna sarugyakhe SP and Herozit na miyamda miyamgi numit lakpada chingnaba nungaitaba natraga hainingba kaya lakpiraga tanabina ba haikhe Thoram aduda wangang naduna DCL Bikram na mamangi miyamgi numitta miyamna lakhide aduna miyamna sarugyaduna isagi apamba awat apata na biyu haikhe ngasigi thoram aduda all age pension gi card CMHT gi card sabagi matangda tanaba laknakhe Ngasi Jiribam District ke Chingdong Laikai da leiba DC Office Complex ta miyamgi numit amadi Hill Leaders Day gi thoram pangthokre thoram aduda miyoi taraga mari COVID-19 vaccine kapthoki amadi Horticulture and Soil Conservation CAF and PD Department LPG cylinders all age pension card miyoi chahumga sumna ani CM Widow Pension Scheme card chamga taraga nipan khangatlaba sing da yanthokhe Deputy Commissioner Jiribam na miyamgi apet pen da taduna mari leinaba department gi official sing action laukhatna basu khanganke loinana tha khudingi ahum suba irai numitta miyamgi numit pangthokani masida Manipur government na piba kanaba sing yathokani haikhe Tamenglongi District Administration na sinduna miyamgi numit ngasi all DC Office Complex sa pangthokre ngasi gi thoram adu Tamenglongi Deputy Commissioner Pawan Yadav na hodokhibaga loinana Government Department kunipan lomna sarugyakhe ngasi gi thoram aduda Tamenglong ADC gi CEO Kasamthai Faiga Gangmai ADM gi Thangboi Gangte Tamenglong gi SDO Imosana Tausem gi SDO Paul Nangsa DLO amadi atay atopa department singsu sarugyakhe thoram adugi saruk amo oina sadwafna degi wasak amasu laikhidraba Rajiv Gandhi gi mapok kumon ga mari leina laukhe Senapati ki District Administration na sinduna Hill Leaders Day amasong miyamgi numit ki thoram ama Senapati ki Mini Secretariat leiba Multipurpose Hall da pangthokre ngasi gi thoram aduda Haksel PMAYG Agriculture Fishery Handloom and Textile Education amadi atay atopai hiram ga mari leinaba wakat yangkai mathoirom register tokhe thoram aduda Senapati District ki Deputy Commissioner Mahesh Chowdhury na Department na piba polam sing sumiyam di yanthokhe
Churachandpurgi District Administration Sinduna Hill Leaders Day amasung Miyamgi Numit ki thauram ama Churachandpurgi Multipurpose Hall Mini Secretariat Complex Tuibongda pangthokre. Ngasigi thauram aduda complaint chamaga taragani to register tawkhibagi manungda complaint nifugani pan khudakta warishin puraki haide. Deputy Commissioner Sarat Chandra Arozuna register tawkhiba complaint sing amade complaint adugi mari leinaba processing August ki tang 16 fauba update tawnaba su khangankhe. Amadi thauram aduga mari leinana Health Department na vaccination program amade health checkup ki thauram ama sinduna miyoi kunmari vaccine kapthokhibaga loinana miyoi 13 su lemna layengki haide. Launch of Region Intervention in Manipur Haiba Program Ama Manipur State AIDS Control Society Max na Manipur Central Jail Amadi Plan India YRZ Kerga Khusamnaduna Manipur Central Jail dangasi pangthokre. Thauram aduda YRZ Kergi State Coordinator Sadananda Nako GFATM SRG Project Lead Kavishir Krishnan BDS ki JD Dr. Sagol Sem Ibungo Chauba CST JD Dr. Thoktom Hemlata Amadi Atay Atoppa Miyoy Singsusarvya K. Thauram aduda wangangaduna YRZ Kergi State Coordinator Moirangtem Sadanandana haikibada ngasigi program asi Health is Everybody Right haiba hiramda thauram asi pangthokpani. Program asigi makhada miyoi khudikmak maru oina jail da leiba miyoi sing amadi closet da leiba miyoi sing yauna fangpham thokpa hakchal gi kanaba sing adu pina ba honabani haide. Masida sunatana jail as da leiriba miyoi sing da TV HIV STD natraga atay atoppa laina sing naramba leirabasu layeng ba mathok tai haibagi pandam da program asi sinbani haike. jail regulation natraga anywhere my close setting amada regulation tawadabu mawon da phangam dokpa magi haksang gi hakchel gi ba phangmo dogo sing haibni tv gi oibe ai hiv gi oibe ai sti gi oibe ai natraga tungan tungan ba hepatitis oibe ai mukhoi khudung maksu phangnu thau tai mukhoi khudung maksu layeng ma thau tai haibagi pandam da ngasi gi women central jail maroina akhoi gi manipur central jail sida akhoi ngasi program si launch tok sanjabe. Royal Academy of Law Oinamgi Kunmapan Suwa Foundation Day Pangthopaga Mari Lainana College Asigi LLB Taruk Suba Semester da 1 to 10 position Laurakraba Mahirui Singda Manapi Bagi Thauram Amangase ex MLA Elrada Kishorna preside Tawdana Pangthokre. Thauram aduda College Asigi Principal Kilija Maisnam Amadi Secretary Education Sarugya K. MU na lauba taruk suba semester gi makok mathang tarakraba singda mana mathum piraba tungda college asigi chairman su oriba ex MLA Elrada Kishorna college asi yamna sangna wana honaraklaga inglisingini taraga tarukta grant ama pibadagi khitang safarakhe law college asi hingna ba khona daba yadabani haikhe hojik leiba miyoi khudingna college asi checksina yengsinba amadi chawkhna ba khona si haikhe. Nauna Ming Chalakpa Mahirui Singi Induction Crum Orientation Program Ama GM College of Teachers Education Sinduna College Asigi Holding Asi Pangthokre. Thauram aduda Dr. S. Sangrila, Dr. K. Purnachandra, Dr. T. Surendra, Dr. Konika Khuraizam, Dr. H. Debla, Dr. R. K. Lokendra Amadi and Nandeshwari Susarugya K. Thauram aduda GM College of Teachers Education the Principal Oriba Dr. R. K. Lokendra na Fongdokhibada Induction Program Asi Nauna Changlakliba Mahirui Singda College Asigi Nairiba Chana Kangon Sing Ado Kangan Nabasin Bani Haike. Mahang na Maka Taraduna College Asigi Oza Sing Nasu Mahirui Singda Handak Session Asi Haudringaida Taugadaba Curriculum Sing Internal Assessment Amade College Week ta Pangthokadaba Thabak Thauram Sing Ado Induction Program Asigi Manung Chana Mahirui Singda Mamutana Kangan Ki Haina Fongdokhe. Fisokna Chatharakpa Paring 9 School Survey gi Makha Tarakpa Oina Haukiba August Tara Numit Asida Imphal East Laiba Yurbong Adet High School Amade Yangang Pokpida Laiba Chingtam Government High School Asida Bosem na recognize tawdaba private school singi Mahirui Sing attached tawba thengnarakhe Matang asida Yurbong Government Adet High School gi oina class 5 to 8 Mahirui Taraga mga lay amade recognize tawdaba school anidagi Mahiroi Marifutara Tarukna class 9 amadi 10 da attached tawde Recognize tawdaba school sing adude Young Pioneer Academic Uyumpoki Mahiroi Kuntaret amasong Master Senki English School Ilbungi Mahiroi Hufumapani School asida Science ki oza ahom Arts ki oza amadagi hena laite Science ki laboratory room equipment na chungba laite Chingtam Government School gi oina Mahiroi Marifutaro Laihore Faknungda Laiba Little Bird Unrecognized Private School asigi Handak Bosem na lauba class 10 gi exam da Mahiroi Taraga Taruk thaki amasong hauzik class 10 da Mahiroi mga attached soba thengnarakhe
Chingtam High School gi oina home science amasung English ki oza watli amadi furniture equipment na chingba watli fisok na matang asat thamjaning bade sarkar na hojik school fagathan si mission kana chathariba asida fisok na su lisang sina school survey chatharapani bosem na recognize tawdaba private school lingkhat pa yade masi khangna unrecognized school mayam ama leiramba thengnarapase maharoi khunai gi oina laibak thibani Parents sing na sigumbai school sing asidagi jaksin biyo amade mahiroi singbu karbar onthok pigano school hingbada niyom chumna hangbiyu Yurubung Added High School ase mahiroi matik jana laite masigi daita ase school ase headmaster na pukning changdabadagi mami tai amade school hingna ba honabada private school singi mahiroi attached tawhanba laibak thibani Mahiroi leina ba school amadi SMC na hona haningi fisok na su mating pangjage loshilakpada school ani asida attached tawhaliba headmaster singi mathakta Mari lain ba bosem amadi education esna action lauka na ba appeal tarakle. Matang asta break amo kalong minasik. Admissions open for Smart Universal Academy. Free admissions for all the students. Free half tuition fee for students scoring 60% and above. Free tuition fee and book for students scoring 80% and above. We also provide well-furnished and widely spread natural-friendly campus for excellent academic atmosphere, well-experienced, trained, highly professional teachers, digital classroom, well-equipped science lab, regular health checkup, world-class fitness center, separate hostel for boys and girls, and also available transport facilities. For more information, please contact 9856 508215 or 841-5040-891 or 9366-149064. Break matungda mayam taram okchari makatawa pau pijari. Young Women Health Organization amadi Manipur Voluntary Health Association na State Health Mission gi meeting makada ngasi Infal East ki Wangkhai ayang palida laiba Young Women Health Organization da EP bagi matangda nomagi oiba awareness program ama pangtokre thauram aduda Indian Red Cross Society Secretary Dr. Des Bankim na EP bagi matangda saruk yakiba singda khangan ke Mana masingda tangduna laiba nematode po ngakthoknaba jaksin thaurang singbu longmi singda mamutana khanghanbagi panamda nematodes pests of rice and its management haibasida nomugi eba training com interaction program among ase Infal East District ki Yaripok top jingtha pukri achoba mapalda laiba panchayat garda pangthokre thauram adu ICR AICRP on nematodes in agriculture New Delhi gi sponsorship ki makhada ICR All India Coordinated Research Project AICRP on nematodes in agriculture Infal Center All Manipur Farmers Development Association amasung top jingtha Farmers Club ka punna sinminaduna pangtokhibani thauram aduda lawmi nupa nupi chamarom na saruk yakhe District Administration Kamjong amadi District Child Protection Unit Kamjong anina khusamnaduna child trafficking thingnabagi matangda nomagi eba awareness cram workshop ama ngase Kamjong District ke manung chana laiba Thawai Khulge Community Hall da pangtokre Deputy Commissioner Rangnamai Rang Peter Superintendent of Police P Manjit amadi miyoi chamarom hena thauram aduda saruk yakhe Thauram asigi saruk amo oina District Child Protection Officer DCPO Pabitra Thingbai Jamna Understanding Child Protection System Social Worker FXB India Suraksage Songamla Lekhana Child Trafficking and Sexual Abuse amadi Member of Juvenile Justice Board ke Wungmakhok Jimik on Overview of Juvenile Justice Eki Matangda Warol Thamke Thauram aduda wangangnaduna Rangnamai Peter na angang sing faduna otnaiba thokleba ase thingmatangai fade haina phongdokhe Loinana child trafficking asibu thingba ngamnaba police NGO sing amadi miyam puna honaminasi haina su phongdorongke Thauram asiga mari lainana SPP Manjitna furup khudingmangna asigumba crime sing asidage missing na singna lainaba hairaduna police department na su asigumba crime asi thingnaba kana honaduna lakli haina su phongdokhe Hotel Classic Grande da ngasi pangthokiba district level official ke review meeting da Chandel district ke MLA SS Olisna Chandel district da chathariba departmental amadi development activities pumnamak meeting aduda pukatuna khanakre ngasi gi thauram aduda deputy commissioner Chandel Mayang Lambam Rajkumar Chandel gi SP Pandey Heman
M Chandel gi ADM MD Firoz Khan Chandel gi Additional SP amadi Sub Division ahum gi SDO single loinana district level official sing susaru yakhe Chandel gi MLA Olis na fongdok kibada Chandel district ase honnaba kanba district ama oibana state ase gi chief minister na so chawkatnaba sengbat sakatnaba kana honare mahangna fongdok kibada district ase gi official singna tawrakpa thabak thorum singna thajaba lei adubo matam amada district ase gi political leader sing opposition da ayamba leikibana maram oiraga chawkat thorangi thabak kaya paikhatpa ngamdraba so hojik di soidana paikhalagani haikhe Yumjau Lairenbi Dramatic and Cultural Union ge nauna puthokadaba ima haina mingthonba lilagi yaifa thoni thoram pangthokre Khagempali Huidrom Lekai Imphal West leiba Union asigi office ta pangthokiba thoram aduda theater ge saknairiba miyoi kayana sarugakhe lila asi lekhidraba Oza Kangjam Padma Kumar gi wari machada lila oina onthokpana mani yumnamni amadi lila asibu takpi tamgi gadabana thongjuna bani thauram ga mari lainana union asigi general secretary Laisangthem Ratan Kumar na haikibada ima play asida maru oina mama amana machabu kadaida karida sohi gadage haina wazaba kayabu sugaina takpa machabu fahanding da ba mama kana leram gani mama na machabu kaya yamna nungsibage haibadu mayek singna utkadaba lirani haike Wakhal manaba apun balof wama kanglai pangna lakliba August ki tangkunda Manipuri lon Maitai lon na India gi Nipan suba schedule da chenkiba numit pun ningsingba oina Manipur Press Club ta pangthokadoriba asigi mangoinana lamdam asa leiriba aibi singna masana ijaba mamangda lairik oina fongkhidriba maton chongkhalakliba Maitai lon hairiba hiram asida athoi ahen changdamnanaba aduda makok taraba sing The Lakliba September gi tangkun manga da pangthokadaba wamagi mapok numitai gen thoklagani haina wamagi secretary publicity and division na thadorok pachirol amana haide chirol aduna maka tarduna ipayek imalon haiba nongthombam Chandramala leimana iba sairengna ahanba Ningthi Jabi Irol Haiba Hassan Sanana Iba Saireng na Anishuba Amade Pramodani Thongnawjam na Iba Saireng Aikhoigi Imalona ahum suba tar haide Haiba makok matang taraba miyoising asida sakhangche momento amadi sel ki mana pigani loinana miyoi tareta consolation prize oina sel gi mana su pigani haide State asigi oina haukiba pungkun marida punna miyoi taragani thoi positive oire miyoi amata siba yaukidre COVID-19 command control room degi thadorakpa report amagi matung ina haukiba pungkun marida nupa manga amasung nupi taret punna miyoi taragani thoi positive oiba yaukre Hauzik Fawbada punna miyoi lising ani cham gani fu humdoi lekidre state asigi oina hauzik fawbada miyoi lag ama lising kutraga mapan chamanga humfutara manga positive oikre Masigi manungda miyoi lag ama lising kutraga tari chahumga kuna recover tawba ngamkre Active case ta miyoi cham ga taragani thoi lady recovery rate na chada marifutara nipan dasmik ahum nipani National Power Weightlifting da bronze medal Laura Krabi Gaihudlung Panmai ngase Poringlong Village Authority Rongmai Naga Students Organization amadi Lufom Assam Manipur amasung Nagaland na mahaki khungang Kangpopi District ke Poringlong Charoi Pandong Bada Tarang Okre Gaihudlong Panmai na Kerala ge Kahangat Kasarogata KG Yankai Hundoi ge Sub Junior category da squat KG jam kun bench KG marifu amadi deadlift KG jam ga futara punna KG chahumba futara thangatuna bronze medal lawrakibani Gaihudlung Panmai na mahakpu opirambagi damak thagatpa phongdokladuna coach Assam Rifle Tupul amadi mahaki school JNB Tamenglong busu mahakna ngasigi film asi yauna bahonabada mateng pangbirapagi damak su thagatli December da Dubai da pangthokadoriba Asian Championship da saruk yarunabagi damak angamba mating tawbinaba mahakna chief minister awangbai nyumai Jamhenung Panmai amadi di Kangmai gi pungtuk sakhe Chatliba tha August taragani pandagi kunithoi fawba Tamil Nadu gi Nehru Indoor Stadium da pangthokadoriba Wako India Senior and Master National Kickboxing Championship inglisingani kunithoi da saru yarunaba Manipuri sanaroi taraga humdoi amadi official anina saba Manipur team ngarang Imphal thadokre Manipur na mai paknaba Khuman Lampak Indoor Stadium da Dharmagi lining laishol tawduna khongsan bahokhe United Association of Kickboxing Organization Manipur ge maikaidagi pumnamapu mai pak oirasanu haini jaifa thongnikhe Aroibada mari pau umna pisari Defense Minister Rajnath Singh na Khuman Lampak Main Stadium da Jamra Kunthanga mathoi shuba Duran ka photokre Nerokana Traubu ahum amada maiba pikre
Manipur lengang na India ki hanagi Prime Minister Rajiv Gandhi ki mapok numit ka mari lainana sadwafna diwak ki thorong mo si pangtukre. Yairipok Ajat Golai dagi Kaithal Manwi Fawi Lami Semidabagi Mayokta Matam Kagtana Lami Tinglamba Ado Yanaba Purakpadagi Handokre. Tongan ba District Headquarters Singda ngasi miyang binumit amadi Hill Leaders Day pangtukre. Amadi hawkiba pung kunmarida Manipur gi oina COVID-19 gi anawba case daragani thoi tingnakre asiba amata yawkudre. Matang asta numidangi PONYTV Prime Time News losinjare mideng tabiri bapunda mopo amuka hana khurumjare.